mayambo ahanba maktada kanglele punguri channel gi makedagi mayambo amaka hana punemjari ngasi soi khoina mayam gi damaktane haidana real horror story ama puduna laksari wari asidi thokcharapa matamda soi kiba langkiba kaya yaurabasu mayamna puksal chauna ngapi aduga amana channel asi 100k subscribers yogadare aduna 100k subscriber yoba matamda mayamna sauraba mateng ama pambiduna 100k subscriber athuba matamda yohanbiro haidana mayam daijari फरे मयाम अदुदी वरी असे होना बतौजरक लगी आइगी मिंग लेंबी कौई आइगी पुंसी से तसेन हायराबदा अदुकी मतिक यामना वान हरप पुंसी अमखनी आइखो इसिले नाउ नुपी ngakta mangani aduga aikoigi isinau singa sisu aduki matik yamna wan horap maramna babaga imaga na swai khosi wana si yuklai matam gi matungina nupi obi ngakta oibani na khosu maga nuksina jaba haibadi aiko ichil naw singa sigi nuksina jaba nupa singda loina wai thungnaki aiko baba su matam gi matungina masana layong khangdana naraktuna baba su dmak lakhidi ai shoi gi khana jaba nupa da yum kai panduna ai su imita isa nupa mu zarabane adu boy ko gi nembo gasi matam gi matungina karigino khangdi lai gi ting gi matang da du ki matik yamna kana tawrai yumdasu imasi mathanda khakta sungairabani mathanda khakta ngairabani yumdasi sihala silairaga haibadi itai gi sigado makhoi pulap laktuna laiminarabani masigi matung dai sunong manumit amani aikoi gi imado laitre adana pau piraki ai sunungai tadana yumda du maksatlaga imagi mathomangam singa du pangthokpa yauki imagi mathomangam singa sisu phajana matik chana loisingkre nong manumit amani imagi saradha karma phajana loisingkhraba matungda aisu wakhal nungai tana laiba tanjani aikoi gi munga se hana gamana da bathodo kaya maromama tokpa horakli aigi nupasi sui thabak saluraga masasi sauraga yum danjilaga ingonda pungsauda sauba mat yam toina tawba horaki mahaki honglaiba mong matau singa sidasu aigi sasi ngaurabani maduda ina kadoba yaurage nang handa maraksi phingphingi na sada kadoba yaurage haidana hanglurabasu hanglakano nang naingonda wa hangbagi mathau tade haidana pangsauda muk saujalai asumne munga sidai si nongma gi laiba matamda onthona nungai taba haibadu oirakle mita suma semarang pangudui aduga muksu aigi sasi kokse panghauda ngauraga bom turaga lainingba gumdana hekta tawi isa nungai te haidana phamungda nyaktang hipuraga su inemboga sina nasa nungai tabagi namada kaikeno khara toksilabra nasa thabak sunin tabagi laithoklabra haiduna ngonda yamna kana ngang basai horaklami pumna magasi agi nupasu khanglibani uribani tawadabu mahaki masada mata tasinadana laibagum na sutawi mahaki maman haibagum ururu inbagum na suyamna kana tawribani asum tawdana nong manumit amadi aikogi hingkol sambal sing haibadi imana thanamba babana thanamba hingkol sing ado idai gi mingda ole haidan hairaki madugi hairakliba wari mayam sing ado hekta ruba matamda haigi sase khara khajikti nungaiti adubo muksu khandokli baba su ima su leitrabanina biba so mata yaujadabanina yumpham masi taida dum on khrasho kasu thoina kaiba leitre mi atopada yonthoktu sarupudi haidana isu wakhalda samna dum khandokli nong manumit amani nong sisu thili adum tai maduda aisu isa sinungaiti haidana pothaduna leibani asumna leirangai matamda inyamboki sanasi hurale haidana yamna kana ngang basai bauraki sana lupa si mahakna ngasai mon makhada thanambani lamta simba ngasai kana gumba masangkibado kanano haidana yamna kana ngang bahunarakle tasena hairabada yum masida mawasi ai thanda khaktani maduda aina ngasai sulam tasilui tawboda boy sanadi thampam amata khangde tasena sanadi amata lawde haidana ai yamna siang haijarami adubu inembo asinadi yadre iko boksu wa amata ngang bangamde asumna phuba saiba tawduna isi chakra aidana tanthoi aigi nupa su lairi tawbadabu mahaki masildagi wa amata su tholaktabadu daigi sasi amna ningamdana yum adudagi khong asi thangdoktuna tholaki aisi ipamda prapra blackle adubu ipa masidai silagi khalabasu laiba ngamloi tawri maramdi ipa moijaraga su hojikti itegi yum oirabani isigi yum moijaraga soigi sasi sangdi saningdre aisi isiadang haktang di wari watai sanarami
ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯃꯗ ꯚꯔꯥꯒꯤ ꯀꯥ ꯑꯃꯗꯤ ꯐꯪꯗꯕ ꯌꯥꯔꯣꯏ, ꯊꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯆꯦꯒ ꯄꯨꯂꯞ ꯚꯔꯥꯒꯤ ꯀꯥ ꯑꯃ ꯊꯤꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯏꯆꯦ ꯍꯣꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯁꯤ ꯚꯔꯥꯒꯤ ꯀꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,500ꯃꯨꯛꯇꯪ ꯊꯤꯕ ꯚꯔꯥ ꯀꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯚꯔꯥ ꯀꯥ ꯑꯁꯤꯗ ꯑꯩꯅ ꯂꯩꯅ ꯑꯩꯁꯤ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯅ ꯈꯜꯂꯕꯅꯤ꯫ ꯚꯔꯥꯒꯤ ꯃꯄꯨꯁꯤꯁꯨ ꯂꯝ ꯈꯔ ꯂꯥꯞꯄꯤ, ꯑꯗꯨꯅ ꯄꯥꯛꯅ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦ꯫ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯅ ꯍꯣꯜ ꯄꯔꯦꯡ ꯁꯥꯡꯅ ꯂꯩ, ꯍꯥꯏꯕꯗꯤ ꯀꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯤꯅ ꯀꯥ ꯄꯔꯦꯡ ꯑꯣꯏꯅ 3ꯈꯛ ꯂꯩ꯫ ꯚꯔꯥꯒꯤ ꯀꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯈ꯭ꯔꯦꯗ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯁꯤ ꯂꯩꯔꯒ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕꯁꯤꯕꯨ ꯆꯨꯝꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯗꯨꯅ ꯍꯦꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯦ꯫ ꯑꯩꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯇꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯚꯔꯥꯒꯤ ꯀꯥ ꯑꯁꯤꯗ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯚꯔꯥꯒꯤ ꯃꯄꯨ ꯏꯆꯦ ꯑꯗꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨ, ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯃꯐꯝ ꯖꯒꯥꯁꯤ ꯄꯥꯛꯅ ꯂꯥꯛꯄꯗꯤ ꯁꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯒ ꯊꯕꯛꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯔ ꯆꯤꯡꯅꯩ꯫ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯏꯆꯥꯅꯨꯄꯥ ꯄꯤꯛꯄꯁꯤꯒ ꯀꯣꯏꯄꯨ ꯄꯨꯔꯒ꯫ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯔꯤꯕ ꯑꯃꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯁꯨ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯤ꯫ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯩꯁꯨ ꯇꯜ ꯍꯧꯕ ꯑꯗꯨꯒ ꯇꯜ ꯍꯧꯅꯕ ꯇꯛꯄ ꯈꯣꯠꯄ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯁꯨ ꯋꯥꯠꯄꯒ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯍꯟꯒꯗꯣꯔꯤꯕꯅꯤ꯫ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯑꯩꯅ ꯇꯝꯍꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ꯫ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯈꯖꯤꯛꯇꯤ ꯏꯁꯨꯛ-ꯁꯨꯛꯂꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯨꯛ-ꯁꯨꯛꯂꯒ ꯌꯥꯝꯅ ꯀꯤꯖꯩ꯫ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯀꯥ ꯑꯁꯤꯁꯨ ꯏꯃꯝ ꯃꯝꯂꯒ ꯌꯥꯝꯅ ꯏꯁꯨꯛ-ꯁꯨꯛꯍꯜꯂꯤ꯫ ꯑꯁꯨꯝꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯤ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯆꯔꯥ ꯋꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯆꯔꯥ ꯋꯥꯜꯍꯜꯂꯤ꯫ ꯆꯥꯛ ꯄꯤꯖꯅ ꯏꯆꯥꯅꯨꯄꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯃꯃꯥ, ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅꯁꯨ, ꯍꯦꯔꯥ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯅꯪꯒꯤ ꯋꯥꯈꯜꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯑꯁꯤꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯊꯔꯛꯂꯤ꯫ ꯑꯩꯁꯤ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯂꯣꯏꯅ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯀꯣꯜꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯔꯨꯝ ꯑꯍꯥꯡꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤ ꯁ꯭ꯇꯤꯌꯥꯔꯒꯤ ꯍꯦꯛ ꯃꯆꯤꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯉꯁꯥꯏ ꯑꯩꯅ ꯍꯣꯇꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯅꯧꯕ ꯃꯤꯒ ꯂꯥꯛꯄ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗꯦꯗ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ? ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯍꯣꯏ, ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯡꯐꯥꯡ ꯈꯟꯖꯤꯜꯂꯨꯗꯕꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯤ ꯂꯥꯛꯑꯝꯕꯁꯨ ꯌꯥꯏꯗ꯫ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯨꯁꯤꯔꯥ? ꯊꯣꯛꯔꯣꯏꯒꯦꯗ꯫ ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ꯫ ꯐꯔꯦ, ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯗꯅ ꯑꯩꯁꯦ ꯋꯥꯈꯜꯗꯁꯨ ꯐꯅ ꯈꯟꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯄꯥꯅ ꯑꯩꯁꯦ ꯀꯧꯕ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜꯗꯁꯨ ꯏꯁꯥꯁꯤ ꯄꯪꯁꯤꯡꯗ ꯁꯤꯡꯖꯤꯜꯂꯒ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯇꯤꯌꯥꯔ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯩ ꯀꯥꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯁꯩ ꯁꯛꯇꯅ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤꯗ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯗꯅꯒ ꯂꯩꯁꯤꯜꯂꯦꯗꯣ ꯏꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯁꯤꯒ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯐꯠꯇ ꯈꯔꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯇꯝꯅ ꯂꯥꯛꯑꯒ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯁꯦꯔꯥꯟꯅꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯤꯌꯥꯔ ꯑꯁꯤꯗ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯔꯒ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯏꯁꯥꯗ ꯈꯟꯖꯤꯜꯂꯨꯗꯦ꯫
Asumna isanupasi lairик laisu tamba thadokri bihan ngairaga. Isanupasi school ngantana thadokraba matungda hotel tamnaise prap chatli. Aina hotel da lakpagi lambida numito tasena hairabada kharasu thenglabani. Lambida sana sana hotel phambi ini amana asumna swairaki. Hai bema ngakta ngaiko. Ini dogi wafam maduda isu ngaktang sablepi. Maduda ini duna. Nang bosigi baragi ka asida anauba lakpara. Aisu hoi mani haidana kumle. Maduda ini duna kharasing narap tauraga. Bema laiba nungbu nungaibra. Aisu kasu taudi nungai haidana kumle. Maduda ini duna. Oh pare pare nungbu nungairabadi. Pare se nang asigi thangnaba hotel asida yawba nupira. Aisu mani haidana kumle. Maduda ini duna pare pare adudi. Nang su thabag adu gyan tana tawjaruro. Ini gi wafam maduda isu ngarang thokiba thodok ado amamam toina loina ningsinglakli. Adu bu kasu taudi haidana dum khumkhrabanina aisu wa makha mata taramde. Wakhaldadi kari kumba mati tholabra haduna musu khalli. Asumna aisu hotel gi thabaga se loisilaba matungda aigi bharaki ka adhalakli. Isano pase laklamdri. Thokiba thodok aduna aigi sase khara khara ningsinglaktuna aisu mathaklomda khara kakhatpe kiduna dumak laibani. Aina sum mangwalda lairingai matam haibadi makhagi holgi lairiba dari pareng aduda phamduna lairingai matamda mathak thangba saruga somsida kanagumba misak amana kokok launa thinbagumna makhol khara sutarakli. Maduda karino hadana isu isasi kampre khangi. Khara chatholaga khoigi mathak thangbada lairiba room maduda yingluba matamda kanagumba misak amata su leiramdi. Adubu lairiba ka pareng sing adudi thongsi adumak lonsinduna lainaribani. Tauriba pumnamak sing aduda isasi pangkida kire. Adubu kiba yade hadana isi adum tumina lairami. Ngaihaktang lairaga isanupasi sulakli. Isanupasiga pulapuna kaminarai. Isanupasna wa kaya maroma mangangi. Adubu aigi sada hausik tawkiba pumnamak sing adu aisu wakhaldana sungba mata phawba tawda tarang malang amada dumak setlami. Ka yoksilaklaba matamda isasi pangkida kire. Aina ngarang tarakiba konjel sing adu mayai thangba ka asida aina haiphet yinglubani. Kanagumba mata sulairamde. Oh mayai thangba ka asi ngarang kai keno khara sutakibani. Adu bawjik yingluba matamdana kanagumba mata sulairamde. Sibu mataw karamna oithokpa yaribano. As aina lairoriba baragi ka sibu mina kai keno khara hainaba maphamga oiri sala. Asadi onthona sutangkrada. Asumna numidangi matam yaurakli. Isa silairik ngihak taklaba matamda sa ising antana sathokli. Aduga pothana bahadana tawrami. Maya sisu putlaw nekta mutki tanjaduda. Manungda lema ma isimu simusi thali. Lema sisu may charge tahota bagi may isi pakna yaudi. Aduna yamna kuina satna bahadana isu may isi laitharaga thanbani. Asumna sum thanduna laijangay matamda aisu isa sa dumaktum thaki. Mikap thorakpa matamda pung ama makai khara helami. Isanupasi di susu kamaga dumak pothari. Aisi tumthaba su phanakuni yadi. Thokiba thodok kaya kaya igi imita loina urakli mathang manaw naina. Wakhal se adumna matha sana laijangay matamda makha thangba saruga somsida kanagumba ama siangkibagumdana makhol ama ise tarakpani. Taraiba makhol mayam sing aduda ise karino hadana nakong asi thangkalaga muktai. Makhada jurja tauraga nupi amana murum solaga kanagumba misak amaga nupi amaga wari watai sanabagumdana isi makhol khara tarakpani. Tarakliba makhol mayam sing asida igi sasi amukasu hena sing narakli. Haifetang ti tholaga yingusira. Aibu amutang tholaga yingubana phagadoribra. Haidana isi wakal kalli. Asumna wakalda khanduna dumak lairingai matamda istiara sida kanagumba misak ama tapna muksu kakhalakli. Tauraiba mo mataw sing asida igi sasi pangkida kiri. Oh, karaiba sibu tasing na masibu mi oiridra natraga na karino. Haidana yamna kina lairingay matamda mapal thangba saruga somsida misak ama aikhoigi lambi safam jaga laiba somsida tapna sumasum lai. Aduga istiar thangba saruga somsidana kanagumba mioi khara murum sodaga langbagumdana makhol khara sudumak taribani. Misaka da asum khara tapna laba matamda thong asida kokok launa thilakle. Aduga muksu thongnaw gi mapase hek yaurakpa matamda thongnaw asida kanagumba nupi amagi mami tarakle.
ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯑꯩꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯛ ꯎꯕꯅꯤ꯫ ꯏꯁ, ꯀꯩꯅꯣ ꯁꯤꯗꯤ? ꯅꯨꯄꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯏꯗ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯆꯠꯈꯤ꯫ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯌꯥꯏꯒꯤ ꯀꯥ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈꯤ꯫ ꯊꯣꯡ ꯑꯁꯤ ꯃꯊꯟꯇ ꯍꯦꯛꯇ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯟꯈꯤ꯫ ꯊꯣꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯅꯗꯕꯅꯤ꯫ ꯌꯨꯝꯕꯨꯒꯤ ꯃꯄꯨꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯀꯥ ꯑꯃꯈꯛꯅꯤ꯫ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯄꯛ ꯂꯥꯎꯅ ꯍꯦꯛꯇ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯀꯤ ꯀꯤꯈꯠꯂꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯒꯤ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯍꯥꯏꯕꯗꯤ ꯚꯔꯥ ꯀꯥ ꯁꯟꯗꯣꯛꯂꯤꯕ ꯖꯒꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯒꯦ ꯈꯜꯂꯤ, ꯑꯗꯨꯁꯨ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛ ꯀꯤꯔꯛꯄꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯃꯃꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯁꯨ ꯅꯠꯇꯦ, ꯑꯁꯣꯝꯒꯤ ꯀꯥꯁꯤ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯗ ꯊꯦꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯁꯨꯝ ꯊꯪꯅꯕ ꯀꯥꯁꯤꯗꯤ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯃꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯁꯤꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯁꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯁꯝꯖꯤꯜꯂꯒ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯅ ꯀꯞꯅ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ, ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯨꯡ 2:30ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥꯒꯤ ꯀꯥ ꯑꯁꯤꯒꯤ ꯒꯦꯠ ꯇꯝꯅ ꯃꯆꯤꯟ ꯑꯁꯤ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟꯗꯅ ꯈꯣꯡꯏ꯫ ꯑꯁꯨꯝꯅ ꯊꯥ 2-3ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯑꯗꯨꯃꯛ ꯆꯥꯎꯊꯣꯛꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯩꯁꯦ ꯍꯣꯇꯦꯜꯗꯒꯤ ꯀꯣꯛꯁꯨ ꯈꯔ ꯆꯤꯛꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯔꯦꯡ ꯑꯁꯣꯝꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯍꯥꯏꯔꯪ ꯍꯥꯏꯔꯪꯁꯨ ꯇꯧꯏ꯫ ꯀꯣꯛ ꯑꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯔꯨꯝ, ꯃꯌꯥꯏ ꯊꯪꯕ ꯔꯨꯝ ꯑꯗꯣ, ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯛꯇꯅ ꯔꯨꯝ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯁꯤꯕꯨ ꯑꯋꯣꯏꯕꯃꯛꯀꯤꯔꯥ, ꯍꯥꯏꯐꯦꯠꯇꯪ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯩꯅ ꯍꯥꯡꯗꯣꯛꯎꯔꯒꯅ ꯑꯃꯨꯛ ꯀꯔꯤ, ꯑꯗꯨꯒ ꯍꯥꯡꯗꯣꯛꯇ꯭ꯔꯒꯅ ꯀꯔꯤ? ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯁꯥꯁꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯏꯈꯨ ꯄꯥꯜꯂꯒ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥꯏꯈꯨꯒ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯊꯣꯡ ꯑꯗꯨ ꯑꯩꯁꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯨꯡ ꯆꯟꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯃꯁꯥꯁꯦ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯃꯤꯠꯇ ꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯡ ꯑꯁꯤꯁꯨ ꯄꯨꯅꯥ ꯄꯥꯜꯂꯒ ꯋꯥꯏꯈꯨ ꯄꯥꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯁꯥꯅ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯖꯗ꯭ꯔꯤ꯫ ꯀꯩꯅꯣꯗ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯅꯨꯡ ꯆꯟꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯖꯔꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯂꯤ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯅ ꯄꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯔꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯩꯁꯤ ꯆꯪꯕ ꯀꯤꯔꯤ꯫ ꯏꯆꯥꯅꯨꯄꯥꯅ, "ꯃꯃꯥ, ꯈꯔ ꯊꯨꯅ ꯀꯥꯔꯁꯤ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ" ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡ ꯑꯁꯤꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯠꯄ ꯌꯥꯗꯦ, ꯑꯗꯨꯅ ꯑꯩꯁꯨ ꯀꯤꯅ ꯑꯗꯨꯃꯛ ꯀꯥꯈꯠꯂꯒꯦ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯣꯝꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯪꯅꯕ ꯔꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯪꯈꯤꯕꯒꯨꯝꯗꯅ ꯑꯩꯁꯤ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯗꯨꯗ ꯏꯆꯥꯅꯨꯄꯥꯅ, "ꯃꯃꯥ, ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ, ꯎꯍꯧꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, "ꯎꯍꯧꯗꯦ" ꯍꯥꯏꯗꯅ ꯈꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯏꯆꯥꯅꯨꯄꯥꯁꯤꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯕ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛꯇꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫
Isanupasisu Sandeni haidana pangsanda sanai. Aisu sa ising thongduna leiri. Asumna sa ising thongduna leiringai matamda ayuki matamni. Maduda thangnaba kasidagi kanagumba misak amana yamna kana laurki. Laubagi khonjel adu aisu kadomdanu haidana khamprek khanglaga maya silai tholaithokduna yeklubani. Thangnaba kasidagi oiramgani haidana isase amuk khanglei. Isanupasisu mathaklomda kakhalakpani. Isanupasna hangkananda kakhattana sanai. Adubu yobudi sunga yorakti. Kaidoba yaurage haidana isi tholaga yengluba matamda Isanupadudi makhada adumak lairami. Maduda Isanupada khara thuna kakhalak'o haidana ise kaukhatli. Isanupado kakhalak'laba matamda aina asumna hangi. Isa, nang haujiwaida mathakta kakhalambra? Isanupasidi kakhakumda sanadi haidana hairakhi. Maduda Isanupasina asumna hairakhi. Mama, thangnaba room masida leiriba ahangba kaase sida nupi amana yamuna yenglai. Aisu karino khangdi sasi pangkidaki. Haidana Isanupana aingonda hairakhi. Maduda aisu kaigumba mata hairamdi adum tumina lai. Numidangi matamdumadi angakpa phangna yamna kijai. Building asi aikuna leiba mathak thangba saruk pareng asi makhada ningkhairaga tagadauba hekta mali. Kanagumba misak amana hekta nomduna thudekpagumna mathak thangba saruga sumse fere hekta haibani. Aduga ukhong wariba mayam sing asisu prek laung hekta tekpagi mongda ka tokhalakpani. Tauriba mong matau sing asidagi sasi pangkida kiri. Baragi ka asidana ga ithanda laibana ga osiledo. Pasum tawdana wara suwana khanglami. Jinga mathak asida sugigit laung hekta namlaga kanagumba misak aman hekta sapagum hekta tawbani. Thangnaba ka asidana ga pungjal thinbagi makhol sodoki matik yamna tai. Aduga kanagumba nupi masaina kol fauna o khongduna kapagumna kanagumba misak amana phuba saiba tawbugumdana makhola se lepa leitana hekta takhalakpane. Isanupasi su taba leiba ngamdra male kire haidana mamitagi mapi taana aingonda hairakhi. Maduda aina su akiba pumnamak sing asi phajalu isa kaisu thoidokpa mata tawroi asi hairaga Isanupada aina hairami. Asumna nongalaklaba matamda Isanupasi school salandre. Nong manumit ama inia manaingonda kaisu thoidokpa tawdabra nungaibra hanglakpa inido. Madugi manakta salaga si wari pumnamak sing adu loina tamle. Maduda inieduna lan tawdringai mamangda nangna leiriba bharagi kaado kuki kharasu leirambani. Makhoisu yamna kijai kainoma itau tawi haidana aingonda hana hairami. Adubu lana se hek tawsingkhibaga makhoidi adumak loina sanakre. Hauzik leiriba haibabu nangna thanda khaktane. Nupi mathauri yalaga sikhi haibra karino amadi tawkhibani. Aikhoisu chapsabi amata khangde. Ini dugi wafam adu hektarubada aigi sasi koktagi na khong phawba tu sungkhiba khangaude. Madudagi ineda aina ine mafam jaga sida idi leibasi kamaina tawgaduriba sidi aidi onthona hainaroidrida. Ibema leibada mara tapna lege haiba taragadi kujulai kham kekeno khara mai tharaga layo natragadi nang leiba ngamlu. Haidana isi inega wari watai kekeno khara sanari. Adubu daw yadriba amana numitumudi kujulai kham samata phanglamde thiba yaba thire mata phangde. Ngasi phakti tangai phadana leirage aduga nongalaga phajana muk thirage haidana isi bharagi kada muk lami. Numitado mawangam ithok tawi isasi pangingdingi tasena hairabada thangnaba kasi su aduki matik yamna langbagum mahoksagi matogumna adumak tawi. Aisu isasi khangba lakpa ngamlaktraba maramna yamna kan hekta lauki langakanu haidana. Adubu thangnaba kasida leiribadu langakanu haibadana hek laukiba matamda chap hekta lepkhi. Aduga makhon mayam asi thong asi hekta gam laun hekta thingjilaga thongna osida paliba mingsel mayam asi thugaiba yangkhaibagi makhol aduki matik yamna tarakhi. Aduga aikhogi kagi thongna mapa amadi thongki mapa asida laaga thong asi hangdoklo haibagi matagumna yamna kana kauksilaktuna thugaige haibagi matagumna thong asi phakairage haibagi matagumna hekta tawba horakhi. Matam aduda isu pai amata leitadana khutta kendal ama paire kina isi maisu khalli. Kendal adugi maingal adu hek phangkhiba matamda kaisu thoidokpa amata su tawkhidre siamok amata laukhidre. Isanupana yamna kijare haidana aingonda hairakhi. Maduda nongalakanda aina bunga nongalakandane masobigi manakta pulap salasi adugane masobigi manakta matam khara leirusi haidana isi Isanupada hairami. Nongale
ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯝꯕꯨꯁꯤꯒꯤ ꯅꯨꯄꯤ ꯏꯆꯦꯗꯣ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯆꯦꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯆꯦꯅ "ꯏꯍꯦ, ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯧꯔꯛꯂꯕ ꯑꯣꯏꯔꯦ꯫ ꯐꯔꯦꯁꯦ, ꯅꯪꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯦ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯂꯩꯒꯦꯒ ꯂꯩꯔꯣ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯚꯔꯥꯒꯤ ꯀꯥꯗ ꯂꯩꯒꯦꯒ ꯂꯩꯔꯣ꯫ ꯅꯪꯁꯨ ꯊꯕꯛ ꯑꯁꯤ ꯁꯨꯖ ꯅꯣꯝꯖꯔꯒ ꯅꯁꯥꯁꯤ ꯍꯣꯠꯅꯖꯔꯤꯕꯅꯤ, ꯑꯩꯒꯤ ꯚꯔꯥꯒꯤ ꯀꯥꯁꯤꯗ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦ" ꯍꯥꯏꯗꯅ ꯏꯆꯦꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ "ꯍꯣꯏ ꯏꯆꯦ, ꯌꯦꯡꯂꯒꯦ, ꯇꯥꯟ ꯆꯥꯕ ꯐꯪꯂꯒꯅ ꯑꯩ ꯂꯩꯈ꯭ꯔꯒꯦ, ꯇꯥꯟ ꯆꯥꯕ ꯐꯪꯗ꯭ꯔꯒꯅ ꯏꯆꯦꯒꯤꯁꯤꯗ ꯑꯩ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯃꯛ ꯂꯩꯔꯒꯦ" ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯆꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯚꯔꯥꯒꯤ ꯀꯥꯁꯤ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ ꯈꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯗ ꯑꯩꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯏꯆꯦ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯀꯩ ꯀꯤꯔꯒ ꯆꯦꯜꯂꯒ ꯁꯣꯝ ꯑꯣꯛꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯂꯩꯕꯅꯤ꯫ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯜ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯗ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯤꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯒꯤ ꯃꯁꯤ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯏꯇꯩꯅꯁꯨ "ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯅ ꯍꯪꯉꯤ꯫ "ꯃꯄꯥꯜ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯃꯅꯤꯡꯗ ꯂꯩꯕ ꯍꯅꯨꯕꯤꯗꯣ ꯂꯥꯛꯏ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯏꯆꯦꯗ ꯑꯩꯅ ꯍꯪꯉꯤ, "ꯏꯆꯦ, ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" "ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯍꯅꯨꯕꯤ ꯑꯃ ꯂꯩ, ꯑꯩꯈꯣꯏꯗ ꯋꯥꯁꯨ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯩ ꯍꯥꯏ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯂꯩꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯛꯂꯕ ꯃꯇꯝ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯦ ꯍꯣꯏꯒꯤ ꯗꯤꯟꯊꯛ ꯑꯁꯤꯗ ꯄ꯭ꯔꯦꯛ ꯂꯥꯎꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯖꯦꯡ ꯆꯥꯏꯔꯒ ꯑꯗꯨꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯏꯆꯦꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯃꯩ ꯈꯔ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯍꯅꯨꯕꯤꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯂꯥꯎꯏ꯫ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯏꯁꯥꯗ ꯋꯥꯈꯜꯗ ꯖꯥꯠ ꯈꯜꯂꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯁꯤꯗꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯤꯗꯅ ꯑꯁꯨꯝ ꯃꯑꯣꯡ ꯑꯃ ꯇꯥꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣꯃꯗꯤ ꯏꯇꯧ ꯇꯧꯔꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯏꯆꯦꯒ ꯑꯗꯨꯃꯛ ꯂꯩ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯣꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ, ꯑꯥꯗ ꯊꯣꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯜꯗ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯁꯤ ꯖꯒꯣꯏ ꯊꯦꯛꯅ ꯁꯥꯔꯒ ꯃꯃꯤꯠ ꯃꯅꯥꯁꯤ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯈꯥꯗ ꯑꯃꯨꯛꯁꯨ ꯐꯝꯊꯔꯒ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯃꯁꯥꯁꯤ ꯆꯞ ꯇꯤꯡꯂꯒ ꯑꯃꯨꯛꯁꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯁꯥꯔꯩ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯌꯦꯅꯈꯥ ꯂꯨꯈꯥꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯇꯅ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯏꯇꯩꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯇꯩ ꯑꯗꯨ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯏꯆꯦꯅꯁꯨ ꯃꯁꯥꯁꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ꯫ "ꯃꯁꯤꯒꯤ ꯃꯤ ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤꯁꯤ ꯊꯣꯛ ꯂꯥꯎꯅ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯄꯔꯦꯡꯁꯤꯡ ꯑꯁꯤ ꯑꯣꯠꯄꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯟꯅ ꯁꯤꯔꯕꯗꯤ ꯐꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯈꯔ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯈ꯭ꯔꯦ꯫ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯩꯅꯣ ꯖꯟꯇ꯭ꯔ ꯈꯔꯁꯨ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯕꯗꯤ ꯌꯥꯗꯕꯅꯤꯅ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯖꯔꯤꯕꯅꯤꯅ ꯑꯩꯁꯨ ꯑꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯔꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯇꯩ ꯚꯔꯥꯒꯤ ꯀꯥꯁꯨ ꯑꯃꯠꯇ ꯐꯪꯗꯕꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯈꯔ ꯊꯥꯔꯒ ꯂꯩ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯈꯔ ꯊꯥꯔꯒ ꯂꯩꯕꯗꯨꯅꯔ ꯈꯪꯗꯦ, ꯍꯥꯏꯕꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯩꯈꯨ ꯃꯌꯥꯝ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯈꯤꯕꯅꯔ ꯈꯪꯗꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ
ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯀꯧꯕ ꯂꯥꯛꯇꯨꯅ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯁꯦꯕꯥ ꯁꯤꯕꯤ ꯐꯖꯅ ꯇꯧꯗꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯦ꯫ ꯏꯅꯦꯝꯕꯣꯛ ꯑꯁꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯇꯨꯅ ꯃꯁꯥꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝꯕꯣꯛꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯁꯥ ꯉꯝꯗꯕꯗꯨ ꯐꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯏꯅꯦꯝꯕꯣꯛ ꯑꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯆꯍꯤ 12 ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯎꯖꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫